Ngasigi oiba tongan pes karagi poseng collection tawbagi manungda iduning thau hairiba pes asina pongdokpagi matung ina Yengba Hyradi Auuba pumba Kumhei ni Taba Hyradi Tariba Khuding Warini Ngangba Hyradi oidaba wasu achumba sai wangang wata ludraga mapa mapu chaiba saknai haiba wafam asina ahan boini miyamda kudul tamjagi amadi video asibu meng tabiriba punamakpu Loktak Mapao updates ki mekaidagi taramna okchabaga loinana ikai khumdabu uchari Yengba Hyradi Auuba pumba Kumhei ni Taba Hyradi Tariba Khuding Warini Ngangba Hyradi oidaba wasu achumba sai wangang wata ludraga mapa mapu chaiba saknai Titanic tauna lublaklaba bolkino dauna pokhairaklaba chingleibak asida Yengba haibagi kumhei wate Taba haibagi wari depte Titanic ki Jack and Rose ki wari lan manung asida kuki dasu maitai dasu pik thana thoe Titanic ki gentleman singi lavish style maitai kuki leader marak dasu pik thana lai Titanic manung ki khana chainaba lan manung da kuki marak dasu thoe maitai marak dasu thoe maitai na tade kuki na hende captain na uhogdaba iceberg maitai kuki lan dasu uhogdaba khangogdaba na pik thali khena ba haibabu Titanic tadi lifeboat yawi maitai kuki lan dadi lifeboat yawde Titanic kairaba phawba khanaba lepte bolkino pokhairaba phawba launaba lepte manakta chalamba ship na akaiba Titanic yingbiramde masa nanthoknaba chenakhi chapmanai pokhairakliba bolkino gi maisha kanam phawningde magi kanaba hingnaba lambi da chenakhi babok singna mana thawaina pamjaba wari linai kanagumba kharana Jack and Rose ki nungshi wari kana amana ship kaibagi wari kana amana captain gi thodang kana amana kaigadoraba ship ki manungda khatnariba singi wari kana amana akaiba ship tasu VIP treatment paisa paiba khaktagi lifeboat ki wari siramdai miku phawba magi interest tagi hena udaba khangdaba haiba ase wari nate imangda tasengba thoklibani hairi makha satrakpada AT gi luching purel korongan makhuman gi PS tagi post amani khal khocharaga thamjage ising ichauda AT lamai chakle AT nonglai nungsit len tare AT khonti chaba miyamna chaifam taina phamsu AT hiram khuding makta miyam gi mateng pangduna lakchaba AT ni hairi nauna inkhalakliba naha sing ase sport ka education gada mai onchinduna afaba lambida punaba honaminasi haiba wapam phangdokli makhatana tawbubudi chahi taret kuntakpada mamangda mache machan kaya ikai khumnaba mangallaba magi furup halaba otlaba nairaba phawba awagi mekaida lepa awagi michangda leiba maitai machak kaya yauri baduni haiba wapam phangdokli makha satrakpada newslink imphal hairiba piesa sina phangdokpagi matungina Churasanpur ki kaprangda armina IED bomb ani thengnabadagi IED adubu sidokpagi mami ama miyamda thamlakli makhatana project chain gi April 5 da thabal yobi danaba Delhi da leiba lup nipan Delhi Manipuri Society United Kaksing Student Delhi Maitai Heritage Society masat na appeal torokli project chain asi thabal gi nungi oiba nat ki saruk oiribagi matangda karimatta khangdaba kangbuni sumnatagi sen tanbagi thorom ama sinbagumbani na press release asida su palli hairi makha satarakpada National Highway 2 amadi National Highway 37 da potchek pudunu lakpa gari Imphal thunglare hairi National Highway 2 amadi National Highway 37 da lamdamasigi tangai fadana nongmada changdraba yatraba potchek pudunu lakpa gari sohunga kunga nipan amadi chamaga kunthra nithoi hairiba lambi asida apanba yaudana pusilakre makhatana potchek pusilakpada khudongthiba thoktanabagi damak chiningai oiba mafamsingda security force na kanba section tharang lokhatki Manipur district punamakta pamdaba thodok thoktanabagi damak chinga masung tamda puna checkpoint samaga taraga nithoi hangduna achat ok sing check tawbagi thabak sathakre haina Manipur police control room na thadorokpa chirolaman khangalakli makha satrakpada nungthil pawse ki chipong ama oiriba pokjel dagi lokhot charaga thamjage parliamentary immigration and foreigners bill pass tawkhre chesang yaudaba illegal immigrants sing lupa lakh manga fine tian ba yauna chahi manga jail la thamgadawri parliament house animakta immigration and foreigners bill 2025 pass tawkhibaga loinana passport entry into India Act 1920 the registration of foreigners Act 1939 the Foreigners Act 1946 and the Immigration Carriers Liability Act 2000 repeal su tawkhre bill asi hanna Lok Sabha da pass tawraba matung Rajya Sabha da amuk approve tawkhibani bill asi na central government ta piriba provision asi immigration law sing nauna matam ga chunana semdokpani bill asi na central government ta passport travel documents in visa amasung registration tawbada sakti piduna sita hauba law sing hapchinbani hairi bill asi gi matang da house ta khanaba matamda Minister of State for Home Nityananda Rai na pikhiba pakumda pass tawkhiba bill asi na India da
लाखिबा foreigner singi record update tawduna thamba ngamlagani bill asina sitta hoba law sing menkhatuna agency singi coordination tawbada yamna chawna mateng piragani bill asi chahi ahum changna yamna munna nainaraba matung government asina pass tawba ngamkhibani bill asi oina india pumbada chatnaraba matung mari leinaba document sing suna yaudaba illegal immigrant sing asigi makhada lupa lakh manga fine chien ba yauna chahi manga phadok pibagi provision sing yauri bill asi pass tawnaba khanaba horakpa matamda abhishek munana immigration and foreigners bill 2025 oppose tawduna bill asida ahongba khara thamgadabani haina phongdokhi aduga bill asi foreigners singi basic fundamental rights sing matpani haiki bjp gi rekha sharma na congress ta chaidaduna congress ki matamda illegal immigrant sing india da mafam piduna lehali pakistan afghanistan amasung yumlo nariba lebak singi hindu sing india da laifam pi ki haina mahangna congress pu maral sikhi pauksi esi ki makata na cm banglo ki chokidar bedroom da sidunu leram lehari ngasi ayuk chief minister ki banglo da chokidar oina leiba nepali ama mahak ki bedroom da sidunu leram lehari police ki pangba pauda sidunu leram liba chokidar adugi maming ramesh thapa sahi yankhai ga taru apokpa prem thapa kawi nepal dagini mahak asi habitual dunker ni hairi thodok aduga mari lenana impal police station na case ama lokale asi bakchang adu nepal dagi mahaki imung manung laklaga postmortem tawnaba rims ki mokta thamli hairi makha chatharakpada kanglipa ki maira dagi lokhotcharaga thamjagi home minister amit shah na manipur da pr thambagi ayaba pinaba pukalakiba adu parliament ki lok sabha gi mifamna ayaba pikre hojik chathariba india gi parliament ki lok sabha gi mifamna manipur da president rule thambada ayaba pire lok sabha da ngarang ahing nongai matung pung ani rom taba matamda Union Home Minister Amit Shah na Manipur da President rule thambada ayaba pibinaba house ta pukhalaki maduda minute nipuram chupna opposition amadi Union ani gi maikaida awai akum tawnarba matung voice vote pangthoktuna Manipur da President rule thambada Lok Sabha na amata oina ayaba piki khanaba duda opposition gi makaidagi lok maker nipan chu saruk yakhibaga loinana makoi gi oiba wafam sing house ta thamki opposition gi makaidagi pukhalaki bo wafam sing adugi pakhumsu Union Home Minister Amit Shah na pakhum pidaduna haiki Manipur da thamari rom asida pamdaba hingsa gi thodok thokpa leitre masimak manipur da tha ani rom pr thamlakpa asinani manipur da thokliba irang asida center lenga ki miyeng changdi hairi bofam sing adu aran bani manipur da irang hek thorokpa center lengak na ahenba security phawba airlift tokduna thajinki high court ki wofam adu bu lana atra hanbadagi yumpham oiraga irang adu horokibani manipur da thokliba irang asigi waroisin puraknaba manipur gi tongan ba purup singi mute chinga unaduna wari sanakre haina su phongdokhi union home minister na makata na phongdokhibada hojik muknari ba kanglup singi mute chinga wari sanaduna waroisin puraknaba chuhonari mamang da congress lengakna pairingai matamda manipur da thokiba madi matam sangna satariki ba kanglup irang sing aduda matam adugi lengak sasan tawkiba congress ki union home minister amatana manipur da satkide congress amadi bjp gi matamda kanglup irang thokiba masing amana dagi heli haiba awai akhum tawnaba pamde matang su sade haiba wafam singsu house thamki pauksi asigi makhata na yengang pokpi police ki manung chana tuchin amade buyuk chingi beles ki mafam kayada kuki singna saramba tongan ba bangkat taragum doinga se ayu combined force ki kangbu na operation chathabada thugaiduna mangan kre haire makha chatharakpada nungthil pauksi ki sipong ama oiriba pawning khol dagi lokhotcharaga thamjage siroi lili festival pangthokna ba mifam pangthokre siroi lili festival 2025 pangthokna bagi dama organizing committee gi ahanba meeting manipur की गवर्नर अजय कुमार बालाना चेयर लौदुना राजभवन दा पांगथोखरे तोंगान बलोइसंग की सीनियर ऑफिशियल सिंगना सरुक याखिबा मिफम अदुदा सिरोई दिली फेस्टिवल असे मपुंग फाना पांगथोकपदा मथौ ताबा थौरांग सिंग लौखनबा कुपना खनखिबगा लोइनना ट्रांसपोर्टेशन सिक्योरिटी इंफ्रास्ट्रक्चर हॉस्पिटैलिटी cultural program singi matang da sukupna khanakhi amaromda thangjing seba mandal historical heritage development organization amadi committee on protection and preservation of the historical rights of Kobru and Thangjing Hills range CPPKP gi muching nasu governor ga unaduna Kobru amadi Thangjing sing kaduna lamdama sigi miyamna puwari ga sagonaba laifam singda lai khuramba yananaba takshinkhi makhatana mitopna kanano yelomi singna kanano haibadu mayek sengna khanglaba matamda limitation pangthok piu haiba ibom chagi wofam thamjagi lamdam asida leiriba miyoi sing mitopna kanano yellow missing na kanano haibadu mayek seng na khanglaba matamda delimitation pangthok piu haina lamlai assembly constituency ki mla ke h ibom chana pangdokre nityai pat chithek ta leiba thamal sangle da pangthokiba pawgi mifam amada wofam asi phongdokladuna mahakna makhata na hai achumba census ta yumpham oirega delimitation tawbada bjp manipur pradesh na yaningdaba amata leite adubu hojik leiriba Manipur census report asida yumpham oiraga
delimitation tawbadi aranba khongthang oigani hauzik manipur gi electoral roll mitop mianchak kaya ama yauriba ase nakhai ama sengdringai da delimitation pangtholabadi delimitation tawbagi achumba wan thok phangba ngamloi mirai bakta gi narol la changsil laktuna leiriba mitop sing asi khandokna ba center na su yam kanna khonari isu ase BJP na yamna hakchina lawi handak tasu parliament ki house animakta foreigner sing regulate tawna ba ek su pass tawkhre haukiba tang ama da su BJP ki MLA amadi BJP ki office bearer singi oiba mifam ama pangthoktuna member tarahumdoina saba delimitation committee ama semkibaga loinana hiram asida kupna yengsili haina mahangna phongdokhi makha satarakpada kangla paudagi lakhot charaga thamjagi law lokpa loiraba matungda hangduna leiriba lopam sing namilai thabiyu haiba robindro ki ufam thamjagi kawgi directorate of extension education ki deputy director professor TS robindro na haikre manipur gi ising nungsit ki phibam asi namilai thabada yamna chanaba mafam oibada state asida law lokpa loiraba matung hangduna leiriba lopam sing asida miyamna paksana namilai thabiyu mafam asing asi kaksing district ki wangu laipam awang lekai gi samtat lokol hariga sukhangnaba mafam amada lawmi sinmi apunba lup loksal gi lomi singna thaba numilai pham gi hojik oiriba phibam Central Agricultural University gi Directorate of Extension gi official singna yingsinbaga loinana wangu laifam awang lekai haino yam community hall da lomi singa pangthokiba interaction tawbagi thorom na mahangna phongdokhibani thorom aduga mari leinana Professor Robindro na makha taraduna malemgi oina mahausa gi aing asagi khalda ahongba lakliba kaya asigi matungina aikhogi lamdam asidasu matam gi oiba chana jaba pambi thabai asi yamna mathau tai masina lawmi singna puthok marang kaina puthoktuna chinjak tami pal tangdaba lamdam ama oigadoribani hiram asidagi kauna ICAR Indian Institute of Oil Seed Resource Hyderabad ka kusamnaduna expansion of oil seed production in Manipur gi makhada numilai thabagi project asi pekhalakibani haukiba chahi ani rom asina hairiba numilai asi Manipur gi tongan ba district singda changyeng oina thabada ngasidi maipakwa ngamle haiki April manga da New Delhi da nakal animaki wari sanaba asida kuki jo leaders singna condition ahum thamlakli haibo phamasina ahan boyne miyamda kudol tamjagi amadi video asibu meng tabiri ba punamakpu Loktak Mapao updates ki makaidagi taramna okchabaga loinana ikai kumna butchari Ministry of Home Affairs Government of India na tha asigi mangada New Delhi da kuki jo purup ki luchingba sing amadi mitai community ki luchingba singa punna phamina handuna Manipur da thokliba crisis asigi warisin purakna ba wari sanhangani haina thorangliba asigi mangoina na kangpokpi district laiba kuki jo leaders singna non negotiable oiba condition ahum thamlakre hairi wari sanabada yaubagi warep asi Committee on Tribal Unity Kotu kangpokpi amadi kuki jo council yauna haukiba lebak pupa numitta pangthokiba mifam amada laukibani hairi mifam aduna laukiba pre condition gi warep sing adudi maitai singna kuki jo na namna taba mafam singda chathok sasen tawba yadaba aduga kuki jo singna su maitai taba mafam singda chattaba maram chaba wafam sing dialogue ki manungda puthoknaba amadi condition sing asi yanaba matung nakal animakta tha taruk ki ceasefire thamba asini hairi Imphal Valley the base tawba Federation of Homi FH Civil Society Organization na March kunga tarukta Union Home Minister Amit Shah na Manipur gi matang da tawgani haina phongdokkiba wafam sing thabakta onthokpa ngamdabana mahak model ground da pham thadokadabani haina demand tawkiba laikhre panba yai India government na Manipur da santi hanjilaknabagi damak tha asigi manga da New Delhi da nakal animak ki mute ching kauduna phamin handuna wari sanana basiliba asida Ministry of Home Affairs na negotiator oigadori bani haina source asina makatari makha satrakpada nungthil pawse ki sifong ama oiriba kangla pawdagi lakhotcharaga thamjage hauzik oiriba demographic imbalance asi matam kayadagi illegal immigrants sing khunda silamba aduna thoan mani haiba beren gi opam thamjage hanagi chief minister rongthomam beren nungnangba phongdokkhre Manipur gi hauzik oiriba demographic imbalance asi matam kayagi mamangdagi illegal migrants sing khunda laita halamba aduna thoan mani hanagi chief minister rongthomam beren social media da thagalakpa post amana hai Manipur gi manglam chat asi hangana yenglurabadi thamoi kainingai gi masakne Manipur da mapung phaba state ama oidringai gi matamdagi hauna authorities singi ayaba yaudana refugee kaya lamda masida changsilaktuna khunda laita sinki kumja 1960 gi aroiba saruk amadi kumja 1970 gi anganba saruk tagi hauna refugee imung lising amaga chonga lom lamda masida changsilakhi ba refugee sing aduda rehabilitation ga mari lainaba sing mateng pangki haibasi hojik lairiba document asina khudam changdam oiri matam adugi MP lenga ki loisang sing amadi refugee association na irakkiba chirol sing aduna lamdam asida refugee masing yamna changsilakhi haibadu irai laina khangma ngami matam adugi parliament ki member Paukai Haukipna Matamadugi Minister of State for Home Affairs to Ikiba Chirolamada Kumja 1969 ta
lamdam asida refugee imung lising amaga chonga rom kundal leitaduna leiri haina palli refugee oina lamdam asida sangsilakiba imung sing adu ngasi kadaida laikhrabage haiba asidi hangba yaba achawo hang ama oirakle haukiba sahi singda lamdam asigi demography da chawna ahongba lakli haibasi mipum khudimangna khangnare issue asi aikhoigi identity amadi khunai rolga yamna naknabada nattana apikpa issue amani haina lawba chumloi oirakliba phibam asina aikhoigi puwari aikhoigi ngasi amadi aikhoigi tunglamchatta chawna ahongba lak halakadabana issue asi tuminna yengdana lithokpa chumloi maram aduna aikhoi khudima amat oina leminaduna thengnaminabagi tangai padaba lei wafam asi politician ama oina haiba natte haibadusu miyamna khangbiyu haina hanagi chief minister nongthomam birengi post aduda makna makhatana phongdorakli pausi asigi makhatana khambathubi asi pungawari amagum uhananaba honariba asi makhatana tawbiganu haiba ti shanti gi wafam thamjage moirang kendra gi MLA tongam santi na haikre moirang kangleiron yaudana manipur gi puwari kaidonungda mapung phaba yaroi kege moirang kangleiron kanba lup na sinduna moirang panchang lekai da leiba khambi kaichelda nungbi yungbagi tharonga mari leinana wafam asi pongdakladuna mahakna hai moirang asi matam amada ningthau panba leibak ama oirami moirang kangleiron haibasi moirangi oiba puwarini puwari asi resource scholar kharana lana sandoknaba honarliba asi leibak thibani moirang kangleiron gi sayon taret ki aroiba sayon ne hainariba khamba amasung thubi gi matangda resource person kharana tijinba watpana lana paukthokli khamba thubi asi pungawari amagum uhananaba honarakpa kaya thengnai masi makhatana tawbiganu khamba thubi gi wari singbul sing asi asengba thokiba thodok singni haibagi chapchaba khudam changdam kaya ama leire thubi masamakna saramba phi amadi khamba thubi ga mari leinaba maru oiba mafam kaya hojiksu leire keke moirang kangleiron kanba lupna moirang kangleiron ga mari leinaba mafam kaya tidoktuna tungi mirolda khanganabagi damak thamlamnaba honariba asi singthaningai ni lup asina lokholakpa khongthang singda angamba mateng pangani masigi mathakta moirang gi kaichel mapal leiramba mafam sing yauna moirang kangleiron ga mari leinaba mafam sing sengat chagatpa amadi ningsing yumbi yungbada asangba senfam sing putholagani hainasu MLA thongam santina makatana phongdokhi nakala maromda keke moirang kangleiron kanba luki secretary hemamsa saitajit na hai moirang kangleiron gi matung ina moirang da kaichel mapal leirami kaichel mapal asina leiramliba mafam sing yauna moirang kangleiron gi mafam chamaga nifuga mangalom matam gi matung ina kauna khre adumoinamak moirang kangleiron iba ahal singi leiriktagi keke moirang kanba lupna thigatpada tongan tongan ba mafam mapan hauzik phawbagi oina phangma ngamle mafam sing asida ningsing yumbi yungduna miyamda sak takpagi thorom asi pangthoktuna lakpani lup asina puwari ga mari leinaba mafam sing kananaba honariba asida miyamna sumateng pangbiyu haiki thorom aduda moirang apunba maira paibi ima lup mapil amasung apunba nupi lup anul moirang branch ki thomising amadi lekai gi ahal kayasu saruk yaki hairi makha satharakpada kanglaipak ki mairada gi lokotcharaga thamjage maitai ga kuki ga khanna banate kuki na manipur thugaina ba honarak pani haibasi barat laingakna khangmam thoi hairi manipur da haukiba 2023 gi me ahum dagi hauna tholokliba lana si lotion bada yumpham oiduna barat laingakna lakliba april 5 da maitai kuki ani gi marakta wari sanabagi thabak honariba asi apapa kongthang ni haina lawi adubu barat laingakna khangbi gadabadi manipur da thokliba lan asi maitai amadi kuki purup ani gi marakta soknaba lan natte kuki singna manipur gi apunba saktam thugaiduna kuki len semna ba honarakpa lan ni haibasi khangpham thoi madu natana lan asi maitai amasung kuki purup ani gi marakta khanabani haina barat laingakna lawba tarabadi aduki matik lan ba haibadu oigani lan asi gi horakpham karino haibadu barat laingakna mayek sengna khangpham thoi khudam oina hairabada manipur gi apunba gi saktam thugaina ba kuki narco terrorist singna honarakliba asi barat gi apunba gi saktam thugaina ba honarakpani haina barat laingakna lawdabagum tawriba asi yamna lali manipur gi apunba gi ngangkhoi gi manungdagi kuki singi oiba separate administration semnaba manipur miyam gi mathakta kuki terrorist singna akan balanda satharakibani maitai singna kuki singi mathakta karigumba makhal amatagi khanaba haukiba leite manipur da leiriba furup kanglu kunthagani thoirom asi amatta oina nungsi chanana laminanaba majority oiriba maitai community na honaduna lakibani adubu manipur gi apunba gi ngangkhoi gi manungdagi mapandagi changsilakiba yumdang bana kainaba haibadu oiraba kuki singna kuki len semnaba manipur miyam amasung manipur lengaki mathakta nomai bomb top season aduna landarakibani churachandpur tengnokpol kangpokpi amadi jiribam district na chingba mafamda yellow ngai dagi nungsi chanana leminarakiba meitai community gi yung kaya mai thaduna kuki terrorist singna talakpadagi hojik relief camp ta miyoi lising humpugi mathakta awaba punchi lenduna lerakibani kuki terrorist singna drone season aduna bomb thadaduna micham kaya hatpagi thabak satharakpada natana missile rocket phawba season aduna micham kaya hat khrabani hojik
फाउबदा कुकी टेररिस्टसिंगना फाजिनखिबदगी मियोय 30 रोंगी मयादा थीबा खंगदना लेरी मखोइना मैचै कया फारबा मतुंगदा तमथीबा मिहाता हाटपगी वीडियो फुटेज कया सोशल मीडिया दा थगलकपदा पृथ्वीगी मियामना मयेक सेंगना उबा फंगख्रबनी अदुबु ngasi फाउबा कुकी टेररिस्टसिंगा चथरकिबा टेररिस्टकी थौंसिंग असि लाक्सिननबा अमदि आइनगी मतेंगना चराक पीनबा भारत लेंगाकना लखोटपम थोकपा थबक अदु लखोटतना लेरखिबनी हाइबदा हाइमनबा थोकलोय अदुबु हौजिक मांग ताकपा लोयरगा वखल तारी हाइबगुम यामना थेंगना भारत लेंगाकना मैतै कुकी अनिगी मरक्ता वारी सनानबगी थबक चथगनी हाइबासिगी महुत्ता मणिपुर थुगाइनबा होनरिबा असि कुकी टेररिस्टसिंगनानि हाइबदु मयेक सेंगना खंगलबनिना मखोइबु माइथिबा पीनबा भारत सरकारना लखोटपम थोकपा थबक अदु मपुंग फाना लखोटपना अचुम्बा खोंथांग ओइगनी मसिगी मयेक सेंगलबा खुदम हाइबाबु कुकी टेररिस्टसिंगना बफर जोन अमदि रेड जोन हाइना लौथोक्तुना थमलिबा असि फाउबा भारत लेंगाकना पाइखतपम थोकपा थबक पाइखतदुना मणिपुर मियाम चथोक चसिन तौबा ngamande यूनियन होम मिनिस्टर अमित शाह मसामकना मणिपुर पुंबदा फ्री मूवमेंट तौहनगनी हाइना थबक पाइखलकपा हौरकपदा कुकी टेररिस्टसिंगना टेररिस्टकी थबक सथरकपदगी मिसिमिना थोक्तुना अरेंबा ताखी अदुना हौजिक भारत लेंगाकना पाइखतकदब थबक असि मणिपुर थुगाइनबा होनरिबा कुकी टेररिस्टसिंग असि भारत थुगाइनबा होनरकपगा चप मानय हाइना मखोइगी मथक्ता लखोटपम थोकपा थबक अदु लखोटपा हाइबासिनी लोइनना मैतैगे कुकीगा करी सुखनबा लेखिदे युमदांगबा इलीगल इमिग्रेंट कुकी सिंगना मणिपुर की अपुनबगी सक्तम थुगाइनबा होनरकपदगी मणिपुर की अपुनबगी सक्तम काइबा यारोय मणिपुर की अपुनबगी सक्तम थुगाइनबा होनबा हाइबासि भारत की अपुनबा सक्तम थुगाइनबा होनरकपनि हाइदुना तेसिंगना मणिपुर अमदि भारत काननबा होनदुना लाकपनि हाइबासि भारत लेंगाकना खंगना थबक लखोटपा चुंगनी हाइरि